कुकी मिलिटेंट्सना चथरकपा लांदादा BSF पार्सनेल अमा याउना खुलंगाकपा अनि सोकले पाव असि ngarang nungthil phongkiba pandam pausedagi lokhatchabane Kaksing district ki sugnuda Churachandpur district ki laloi fai amade dongyangdagi kuki militantsingna bom yauna aphaba makhalgi nongmai kaya sisinaduna leptana landarakpadagi ngahan umidang mitai volunteer ama sokraba matung ngarang su BSF ki jawan ama sokapan nangkhre press na fangba pauda ngahan ayuktagi hawna kuki militantsingna central force state force amadi khulngakpa singa nakalani gi marakta nongmai kapna ba ngarang su leptre haukiba hingda sugnu area da kuki militantsingna laloi fairom-dagi bom amadi nongmai kaya kaptharakpadagi mitai gi yum kai khara amangata thokre ngarang ayuk sugnu higher secondary school da chamagu kunthra taruk suba BSF battalion di koi gi mathau tawdunu leiba jawan ama kuki militantsingna kaplakpa nongmai na yethangba puksepta panbadagi sugnu gi sub district hospital da laika nakhre amarom da kuki militantsingna tampaki tongan ba mafam singda leiba mitai khul singda bom yauna apaba makhalgi khulai sing sizinaduna tatana landarak pa leptre ngaranga yuk angan bada Imphal East ke Pukhau Santipur da su kuki militantsingna bom yauna apaba makhalgi khulai sizinaduna landarak pada mitai khulngak pa masokle soklaba miyoy adudi ningombam angang tomba Elias Rakesh chahi kuntaruk apokpa NG ito Pukhau khabam awang laikai dagine pawasina makataraduna ngaranga yuk pung mga rom taba matamda kuki militantsingna Pukhau Santipur damna bom amadi nongmai kapsinduna landaba horakhe Thogdok adu da Rakesh ki yet thangba makhongda nongmai maruna panbadagi sokhe soklaba miyoy ase haujik North AOC da Rajmedi City da layeng sathare adubu thoina khudong thiningai oidre haire marak asida ngarang ayuk angan badagi kuki militantsingna satharakpa landa thingnaba mitai khulngakpa singna su nongmai round kap khre adubu nakalani gi marakta chawna khut thokna badi leitre